Mayam Kurumzari adom yagwiru impact news ni JEET KHAIDEM hoje pungja se fawbuge morba pawseng mayam da pizari. Manipur police ki meeting makhada lakotba cheksil thorangi manung channa chathaba thi buhumbagi thabakta lo na thinkraba lal hoglop RPF PLA gi active kadar ama kolaiga konana fare hairi. Security force na Imphal West district ki thangmaiban khuyathong polem laikai dagi faraba kadar adudi Kakching district ki langmaidong mamang laikai dagi thokchom Sanju Maitai atopameng luwang chahi kungataruk sure miyo asidagi hand grenade anisu fagat pangam hairi. Importance of protecting forests, rivers and wildlife haibasida ITS engaging mahiroi singi oiba conservation awareness program ama ngarang pangthokre Rainforest Club Tamenglong na sinduna pangthokiba thoramuda club asigi secretary Ramya Mang Gonmaina mahupsagi khal kaihendana amasung ngak senduna thamnabagi tangai fadabasingi matangda wafam kaya puthoktuna mahiroi singda khanganke amade thoramudagi manung chana mahupsa kannabagi damak wasak lawminake. Imphal West District ki Sangai Pro mamang laikai da leiba Hodam Rajesh chahi nimfu apokpa laikidraba H Yaimagi yumda hand grenade ama langsilam lehairi thagdo asi ngase yupung mga rom taba matamda imung manunggi miyoi sing na thengnarakibani bom lairambagi paw hek fangbaga Lamphel police ki team laktuna yengsin kibaga loinana Manipur police ki bomb disposal team na asoengam yawdan lokthok kare hairi hauzik fawbagi oina bom adu kanana kari maramgi damak thamlamlibano haiba khangbagamdri. War on Drugs campaign ki makhada Manipur police na chatharba drive ta miyoi ama brown sugar amadi tramadol hydrochloride capsule ga konana fare hairi farba miyoi adudi Thawal district ki Moizing Laingoizindagi MD Hasif Khan chahi kunga taretni miyoi sidagi tramadol hydrochloride capsule chani ga subna ama amadi brown sugar gram chani ga subna ama fagat pangam le hairi. War on Drugs campaign ki makhada Manipur police na chathaba drive ta yamlaba yungau fagat pangam le hairi yungau liter chahunga tara ado Imphal West district ki pasoi lamkai amadi Khumbong Bazar area dagi fagat kibne. Manipur police na chathaba drive ta nupi hum yaung na punna miyoi tarok heroin chamdi WY tablet ka konana Thawal district ki Lilong Haurai B low manga area dagi fare hairi farba makoi taruk adudi Lilong Turel ahanbi Darul Ulam wang madagi BM Bogi Mayum Anish atopameng Harau bhi chahi kungamari Singzamai Waikhom laikai dagi Moirang Them Ranajit chahi kuntra amadi Moirang Them Ongbi Puspa Rani chahi kunganipan Lilong Haurai B low manga dagi Sahana chahi kungamanga Mirai Mayum Abir Khan chahi kuntra gomdoi amadi Fazi Latun chahi kuntrani makoi taruk tagi heroin gram taragani thoi WY tablet kungani thoi registration number MN01AD 3922 haina thaba Royal Enfield motorcycle ama MN01D 6259 haina thaba Honda Dio ama sell oina lupa lishing kuntraga taret ka chanipan ga kun fagat pangam le hairi. Manipur police ki yelhomi Manipur gi yelhomi kannabagi damak census ki mangoina na NRC tawduna mitop khandok kadabani haina Federation of Haumi gi chairol amana khangalakli aikoina wa ngang thokpa matamda kanagumba miyoi amagi natraga kanglop amagi thamoi sokadaba wa kaidongnungda ngangoi dabani haina hianglam gi MLA Dr. Yumnam Radesham na phongdokrai wafam si Manipur lenga ki Department of Social Welfare na ahal oiraba singda piriba Manipur All Age Pension Scheme MOAPS ki makhada JEET oina department approved tawraklaba hianglam gi beneficiary chahunga subna mapanda beneficiary cards yanthokpagi thoramda phongdokhibane Kakching district ki Langmaidong Dramatic Union LDU gi hall da pangthokiba thoramaduda MLA Radesham namaka taraduna hai Manipur gi hauzik leidiba anoba lengak asigi telaba matam khara sida paikhat kadaba thabak singi manungda ahanba khongthang lambi thong semgatpa thabak fangdriba naha singda thabak pinaba nupi singi senmit lon yauna scheme sing paikhatuna hotna atu matamda tangdu leitaba puraknabagi thabaksu kanna paikhatle aikoi gi tungi mirol gi ba atu matamda hanjilaknanaba aikoi punna hotnaminasi haiki Manipur lambe mak semten ba sina ahan ba sakar saki main objective oire na sing se main stream de puraga sinthok lambe lenana ba
khudong sana shinba si sarkar sige ani so pata ko ko chatazari hai bata laibam thokpa thabak tabu bigi masing si wat pa na marom moidana department ma pangan solan ma matam tangai padana hangi ba mayam sing tagi kharada orsa lokalaga naharo se mai magi mahi ga vidya ga magi sahi ga chana ba adu thabak ta ekoi thabak ra hapna ba appointment bina sarkar sige oda ba malai matang sang sida break am log sake break ki matung da Manipuram Somalangi tongan tongan ba ipau sing pudan lakcha game impact news mit yeng ta do piu Mayanbo ahamamagtada mazoki maikaidagi taramna okchari hoji thingnariba mayamna gas fangdabagi awabadu kokhanabagi namakta mazobna maimigi infra induction puraga lakchare hariba induction asida any kolik loina thangkalaga use tawba yarani agi highest watt sina 2200 watt orakani overheat protection masagi oni yauzara ani aduga touch knob control orakadoine 1 year warranty lakani hariba maimigi infra induction asi masagi MRP da 8000 laibani adubu mazobna direct 50% discount pizagani aduna mayam mazob da leksin biro break ki matung da mayam kan taram nok chari hena chakotpa awon ba moirang assembly constituency ma oina ba hagolakliba naharol singbu masak nai ba mioi amamam oirakna ba wakalon da tragom doi sub assembly election da moirang AC gi Kwakta municipal council ward number nipan dagi Junus Khan mirep oiragani haina lauthokre with support Junus Khan team na sinduna mirep oigadori ba Junus Khan gi yumda ngarang pangthokpa thoram da Junus Khan mirep oiragani haina lauthokibani hana tongan ba political party sing da achoba thodang lauramba mioi kayasu Junus Khan da support taurakpaga loinana naungna support tauraklaba mioi sing da Junus Khan na lengyan fi yanduna ikai khumna ba utpaga loinana taram okay Manipur da mitop sing changsil laktuna yelhomi sing da pirakliba safu sing dagi kannaba furup khuding makna amatta oina lepminaduna thengnaba tangai fade haina good governance party na appeal tarakli loinana state asigi oiriba fibam asida census tawdringai da BJP leingak na Manipur da NRC update tawgadabani haina party sina thadarakpa cherol amana demand tarakli LPG gas consumer singna chak thongnaba gas asi matau karamna sizinagadage amadi sizinaba matamda tholokpa khudong thigadaba singdagi matau karamna chaksil thorang sing lokhatkat ke haibagi matang da mass awareness kam training program pangthokre thoramadu AGC Manipur state na Naran Konjel mayai laikai ga khusam nadunas Imphal West district ki manung chana leiba Naran Konjel mayai laikai Chingkhang community hall da pangthokibani AGC Manipur state ki manager Sagol Sem Joy Prakash ki meeting makha da pangthokiba thoramadu da chak thongnaba gas sizinabagi matang da miyam da awareness gas piki NCC Group Headquarters Imphal gi Colonel Anil Kumar Officer Group Commander na ngarang kha Manipur College da chathariba National Cadet Corps Combined Annual Training Camp 96 da Yangsin Khongchat chatkare Yangsin Khongchat chatpadu da Colonel Anil na training camp yauba matamda NCC gi training tawriba cadet singna guard of honor uttuna ikai khumna utki matang sai da bulletin asilo shinjare Manipuram Somalangi tongan famsing da thokliba ipau sing da impact news eng ta do